Manipur Assembly tonga demand for grant mga pass taukre oja transfer to bugi mayok mahiro isingi protest kamari lenena case ama register taukre na chief minister na phone dokre higher secondary school singi oja sing transfer to bugi mayok mahiro ising kana mahiro ising kongjang jangsin lekli lupa koti ama hem bugi mamal waja ta brown sugar tarani to isba Assam rifles na kuding thabi de fagat kre amasung Manipur State Human Rights Commission mapung fan lehen pandam da no moyoi ba kananai na hormon pangthok rei mayam kurumjari adom na yangbir impact news ni ayokram somendro na hojik pungja se phaw yo maroi ba pausing miam da pijari Tarama thoisubo Manipur Legislative Assembly gi ahan budget mifam gi ngase humni chanba dumita tongan demand for grant manga gi apun ma senfam lupa koti chamanga sumna ani lak marifu manga lising kunma thoi house na pass taukre demand sing adugi manungda demand number 1 state legislature gi oina apun ma senfam lupa koti marifu lak kuntra manga lising nipan demand number 2 council of ministers gi oina apun ma senfam lupa koti nipan lak humpuni thoi ni Demand number 3 secretariat ki oina lupa koti humputra taret lak marifu manga lising marini demand number 12 municipal administration housing and urban development ki oina lupa koti chahum kunmari lak kuntra taret ka lising amani loinana demand number 27 election ki oina lupa koti taramathoi lak humputaruk lising nipane harib demand sing ase ngasi house ki ahan ba agenda oina finance ki phamsu puri ba deputy chief minister Yumnam Joy Kumar move tawki Demand sing asigi manungda demand number 12 municipal administration housing and urban development haiba demand asigi matangda opposition ki MLA KH Joy Kishan K Megachandra RK Imo Abdul Nasir amadi okram Henrina policy cut motion pukhalaki loinana ruling MLA P Sharachandra amadi opposition ki MLA AK Mirabai and Loken amadi TH Lokeshwarna demand asigi matangda observation kya thamnaki Honorable Minister na koi athu bada ngasi bang amdraga su akoi matam lady session che policy am putok piro ek am sembiyo ba masi akoi kamai phauna gade se but it is for the betterment of our society akoi da MLA akoi su lana lawdana ba akoi lady ba councillor sing members sing akoi ni sponsor tor tha to ku siawe ba koi same party de stol ku siawe ba miyam na kai da ge councillor amana ai gi mi amana ai gi loina ba ai gi party gi mi amna lalamba matam da MLA sidum chen nei adu ai di kaim khang de I have the I shana teko all MLA things in Nigeria where municipal areas exist. Masi different me amdal eb. Aduna madugi policy system view aduna in a policy cut and thangat says policy do shemdok view have you from never. Oza transfer tawki matangda ngarang mahiro sing irang hawrakiba adu pau phauna hawdabadagi thokibani hana chief minister ngasi famkiba assembly mifamgi demand sing khanab hawdringaida house the thamki mahiro singa police ka mungna khiba adu da police ki maikai de ka hena aso open yawki hana chief minister na phongdo khiba loinana thaudok adu gi matangda case am register tawre phongdoki Chief Minister Namaka Tana Hai Laibaki Kalaga Yaipan and Paikaliba Tabak Torang Sing Asigi Mayokta Irang Hona Bahona Dringaida Marilena Singna Hana Wahong Pahong Tauraga Paikaliba Torang Sing Asi Garino Haibadu Kangdokman Chungani Fongdoki Nakalam Romda Narang Toki Batodoko to Matanga House the Chief Minister and Wafam Karatamba to Kudong Chab Lauraduna Point of order Oina opposition MLA KH Joy Kishana Narang Toki Batodoko to Matanga House Asida calling attention Oina Pukat Nanaba Hanana Mangjona Aiba Chi oina Pisin Kiba Lakre Adu Madugi Mahuta Taudok Oduki Matang Chief Minister na Han Hayan Basi Aran Tawongne Loinana Ngasigi Mifamasida question award amadi 0 award Tamdaba Sisu opposition MLA Singi right Matpani Hana Fongdoki Infal Municipal Corporation ki corporator mana thabak sudana paisa lauthok lambagi dama corporator aduga loinana senaba miyoi singna Laukiba Senfam Sing Hando Kanduna action local Lagani Hana Municipal Administration Housing and Urban Development Ki Minister Taunojam Siam Kumar Ngasi Pamkiba Assembly Mifam da Fongdoki Ngasi House da Pukhalakiba demand number 12 Municipal Administration Housing and Urban Development Ki Matang the opposition MLA KS Joy Kishana Pukhalakiba
policy cut motion gi paukum oina wafam adu Minister Syam Kumar na phongdoki banei IMC Ward number 3 gi manung chana paikat kadab thabak kya amata paikat lamdana lengak tagi senfam lokthok lamkiba adugi chap saba report lei rehena minister na phongdoki baga loinana atopa municipal council singdasu paisa lokthok daga thabak su dabagi matangda wakat kya lak le phongdoki Zoe Kishan Chenaba Mio Singado Masak Maming House Tambi Wahana Makatana Hankibagalunana House ki leader Chief Minister N Birena Housing Makatana Tizin Bagi Tabak Shatari Maramasina Matamatamgi Matungina Emeleda Matamatamgi Pausing Yaholakani Hana Pakum Piki Opposition MLA Okram Henry RK Imo K Mega Sundramdi Abdul Narsin Apokalak policy cut motion Mari Lenena Minister Syam Kumana Lamding the Ladiba Solid Waste Management Plan as Bafung Fana Tabak Haure Housing Power Sangad and Ladiba say plan asigi Mai Putoka Basarukama Yadam Maramna Madu Semjilaba Matunda August Natraga September Tada Sangana and Bahonari Fongdoki Loinana Infal City Nalan Bangam Dribamadi Flash flood talk to na city asigi mafam ayamba ising na tumjilibasi mamang da palam balengang na matam sangna Infal City asida ladiba iram na lasing ningtina yengsin biram dabana fibam asi yauki bane haujikti lengang asin ahen bi yeng changdura tamna streamline da purak na ba hotnari phongdoki loinana PMAY gi puna town kuntret thagat pagi manungda town tara mari gi beneficiary lising tara manga chamapan yangkai taru ki ayab pire atu matam thabak paikat pa hauragani amasung IMC na konba mafamda lambi tawthokpana thabak ya loisindana leiriba se department singi marak pau phone wat padagini maramadura department sing amaga corporation pinana ba hotnari phongdoki Smart City gi oina center de lupa koti chama mapan kai tharakle loinana state ge share ga pullaga thabak thoram sing paikat pa hauragani amasung mahut department na Infal City bu Smart City gi reng tapna kok ta lak na ba hotna gani phongdoki Municipal Corporation Infal City se masi hanasu paktok chauthok pagi sarkar na khanna khiba leibani masi yaragadi tangai fadana mantri pukri gi area di som de gina Kantipur foba Lamlong Foba area si kitang paktok chauthok na cover to piraga aikoina one time lupa aikoi crore lising ama changbi ni changbi tongal ba budget tagi ka ago erasu city si nana na ba sarkar na proper planning ama to bi be yaroidra hai poche pochum da de yeng biu hekta na pai da puchalaga ngasagi mafam jana thamdabi khoge staking je mong brin jan tawdabi adubu khara makhai de wakhaladi khoge anoba honorable minister sina tawbirabti khara makhai de ubudi handai Yua habagi thaudokta akai toy nang khraba ima kaithel gi building ani amadi Tombishna High School da sariba anawa ima kaithel asi athu matam da lotion biu hana opposition party gi amata ngai rabu nupi MLA AK Mirabaina ngasi fam kiba assembly mi fam da takshin ki ngasi pass tau kiba demand number 12 mahut ki matang da observation period na MLA Mirabaina hai yua habada ima kaithel ate akai nang kiba da hauzik pabu kaithel Pam ningtina laitaba maramna kaithel family bi singna nongju nungsa marakta awaba kya khangduna kaithel family ate akai nang kharba kaithel sing asi semjinba matamda matam kya yamna sangadagi haibadu house thambina naba MLA Mirabai na puning chingshin ki loinana mamang da palamba lengak na ISBT gi mayok nabada NEC gi makhada kaithel ma sana naba thorang tauramba du gi matang da su MLA Mirabai na pukhat ki Hai wafam sing asigi paukum oina mahut Minister Syam Kumar na hai mahut ki paisa watana lay adubu PWD na ima kaitel sangwat sagat pagi thabak asi pai bani adubu nong sing ki pibam phatta bana maram oiraga thabak loisin ma ngamdana lay bani atu matam de loisin na ba hona gani hana paukum piki panba yabade IMC na kon ba mafam sing maruina National Highway amadi kwaraman kaitel da sagol na chingba sachan kya mapu panda pum lairiba sigi matang da de opposition ki MLA amatana wafam amata pukhalakide Aikoi hojik imam market si haukiba aikoi gi damage tawkraba matungda haukiba mamangi sarkarna 7 crore sanction tawduna semkat pa hauraba matungda 18 crore ama aikoi makhata na haptuna leibadu mamangi aikoi gi financial year da 18 crore do aikoi naiba financial year sidaida kaithokpa nanghaudadana 8443 da ꯑꯩꯈꯣꯏꯒꯤ PWD ꯅ ꯑꯦꯖꯦꯟꯁꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ I443 ꯁꯤꯗꯩꯗ ꯍꯥꯞꯍꯧꯕ ꯅꯪꯍꯧꯗꯕꯗꯒꯤ ꯂꯥꯞ ꯆꯠꯍꯟꯈ꯭ꯔꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ 18 crore ꯃꯥꯡꯈ꯭ꯔꯦꯕ ꯃꯗꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅꯃꯛ 18 crore ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯁꯔꯀꯥꯔꯅ ꯆꯨꯝꯃꯤ ꯅꯧꯅ
21 crore ama imam market semgatnabagi damakta hapire masisu yamna phaba polamani adubo aikoi imam market ta 18 crores ase lap salam daba targadi 21 crore ase ngasigi thoidok hendolaba khanghaudaba flood amadi mayamna panari ba waba mayam singda sizin naramba yaramba pot ama oirambani adubu haukhre hauji aikoi loinana masi imam market ki phibam ase khara thuna loisin binabagi ai masima ai ngasigi paibiriba onaban no minister aikoi gi onaban speaker gi kuthangda ai hangatsari project मैम सारे अखोई किसु अंदरो किसु कक्सिंग किसु वांजिंग था लोई सागी बंगाक्तन कैथेन मैम से project सारा का अखोई की खुरपादा इसमें था कि अदु स्कीम दो 10% लमसम स्कीम दो मैं ना अखोई की कक्खिब अतोबे से सुन अमो पीदे लोई कक्रे अदु मन से तौबे याय जो वाटर सप्लाई की से कक्ति मैं ना तुम यारे वाटर सप्लाई की से वाटर सप्लाई की से project थार वारन से तौरगा अखोई की project से कोई था ना बा project से कोई सेम सारी अदु कोई include तौरगा अदुम तौ जगे अदु से मेरा बाइना थंबिरकपा इमा कैथेन की मतंग दो मधु याम अथु मतम दा कोई वाकती कोईना पैसा महुने पीबनी वाकती पाम एजुकेट तौबने अदुबो कोई हयें वाक सुम फसा संदोक पिरकनी मागी खर टेक्निकल लोइबदो अदु याम थुना लोइनाबा अथुबदा कोईना जो थामा दा अनी दा नु लोइनाबा दुम कोन हाइजाबनी तो बिसना किस दुम मंगाय कोई लोइनाबा कोई होना जगे हैबो फमसे आई थमदरा खितंग दी कोई खांगबियो कोई सि याम लुना कोई मनुंग दो थिना नेगा काय ग्रबनीना मनुंग दो फजना यो तो याम दा निखाय ग्रबनीना यो तो मथक मथक समलपदा मतम खर संगमनी आई था ngasigi mifam da Manipur Appropriation Number 3 Bill 2017 su Finance ki pampuri ba Deputy Chief Minister Yumnam Joy Kumar na pukhat ke bagaloina na House na pass tauki loina na Committee on Public Accounts, Committee on Estimates amadi Committee on Public Undertakings ki mioi tare na sabu members sing lakliba July 16 ta House ta khanna ba Deputy Chief Minister na pukhat ke bagaloina na House ki mifam ase July 16 ki pung 13 phawba yaithoki. Honorable Member Punamagna, the Manipur Appropriation Number 3 Bill 2017 asi board on account ki lakpa bill nina budget pass taw tam dasu board on accounts ki budget asi khana bata pass tawnai mahosana board on accounts da account ka mari leinana matter sing khana bata pass tawna bana the Manipur Appropriation Bill Number 3 2017 asi asisu discussion tawre haina laujaraga bill asi pass tawnaba lakochabada house ne yabirabnina aya gauzik bill asigi close by close pass tawnaba lakocharage. Higher Secondary School sing oja sing transfer tawgi mayok ta mahiloisan kya gi mahiroi sing na khongjang leptana changchi lakli Tampashana Girls Higher Secondary School gi mahiroi sing na mahiloisan asigi oja transfer tawba masung oja Wat pagi mayokta secretariat ki thonga album ang da famjin do yaning da fongdoki mai loisang asigi mahiro kyana numi jungo matung secretariat mamang da laktuna laimai da famjin duna order oza transfer taw yaning da fongdoki khudakta Imphal West ki police team ma laktuna mahiro ingadu bu tak thokna na ba hona ki minute kum lom taknar ba matung da police na mahiro singadu bu ma famadu ki tak thoktuna makhoi gi mahilo sang tamna hoidoki. Anand Singh Higher Secondary School ki mahiro singna oza lokthok ki yaroi awat oza sing menchilo haiduna lambi thingduna khongjang sangshin kre mahiro chahum lom leiba mahilo sanga sigi mahiro singna oza transfer tobi yaning de oza awat pa menchilo haiduna lambi da thoraki mahiro singa duna lambi da thoraktuna mahilo sanga du ki mamang da leiba lambi thing ba hork padagi Imphal East ki police personnel sing laki loinana police personnel singa duna mahiro sing adubu mafam madu gi hena chathokna da ngak chenduna thamki mahiro singa duna oza transfer tobi yaning de ha kholau kya su lauki Wangkai Model High School ki mahiro singna mahilo sanga sig award poja sing thabiro haiduna wakat mifam chathakre mahilo sanga sig mahiro chani romna mahilo sanga sig thongal da wakat mifam do chathaki bani mahiro sani marifu mathoi leba mahilo sanga seda oja kunthra mari rom leirambadagi oja 15 su transfer tawkre hari Oja tara manga atugi manungda oja tara amana promotion lakpadagi chatkibani oja mari amana transfer tawkibka loinana oja amana retire tawkibani Mahiroi singna phongdorakpagi matung ina chemistry amadi computer science ki oja laite Manipur ki oja su utilize tawrakpani loinana maruoiba maths amsung English subject ki oja singsu masing su na laite phongdoraki
Thobal Chawyama Higher Secondary School gi Oza transfer tawkhiba gi mayokta mahiroi singna khongjang changsin khrei school asigi hana leramba oza nipan transfer tawkhiba gi mayokta khongjang adu changsin khibane mahiroi singna National Highway chama subna ni Imphal More lambi thingjinduna khongjang changsin khi kariguma transfer order adu khudak kaktrabade makal makha kya gi khongjang sing changsin gani hana mari lena ba singi pungning chingsilakli Government approved Taukiba Norem Birahari College ki post Tara Taredasi by name the Tokiba Tarabadi, Oza Ariba Yaubana Tokiba Matam the post Mankiba Yana Labadagi by post the Tamna Nabo from Pukat Kibane, College Asik Oza Sing Yadrabanina by name the Toklasi Harab Fawbada Oza Sing the mass resignation of the mass casual leave ki Kongjang Sing, Shangshiliba si Tauhaning de Kongjang Asinamaram Orega College Asik academic Sweratuna, Mahiro Sing the Awabata and Oza Sing a sang in a class Lahoningi Hana, College Asik principal Dr. Ngangom Ekasin in a Fondokre. Panbayai government talking about approved post Tara Taret Asi by posta owner of Hotnai Haiduna, Nauren Birahari College Employee Welfare Association Committee NBCEWC na College Asigi Principal Education Department HOD Amasun College Asigi Governing Body gi Secretary resign Tau Haiduna Ngarang Wakan Mipam Chathakipane. Manipur Press Club tapang toki ba paumi singa unabam da Principal Dr. NG Ekashini na ngasi paushi singda college asigi principal na oza hapsi lehana NBC EWC na fongdor ki wafam adugi chapsab paukumde college asigi oza kya sangna na karaktabadagi tha ani ahum phawba laktaba oza yawna maram oiduna college ki maikai Hap Oza Singh adu college ki maikai gi hap ke bane college asigi committee sem bataraga di principal amadi staff su na yawphum thoi principal masa khangandana committee asi semlam bane committee asigi mifam da principal yawdana na ba honaraga ona taina bada yawning da badagi cn bane hana maral siba yaning de fongdoki akhoi gi by name da akhoi gi oina bagi damakta meeting tawraga by posta akhoi gi kaino soi tawsali haibasineba withdraw tawre haina moina asum sumaina kaino tawrakpa asina di aina khanjabada terminate tawgadabani boycott tawgadabni loinana akhoi gi principal in charge ama khangadabani haiba wafam asina di makhoi gi manungda karigumba khara leirabara akhoi gi by name da akhoi gi Lamfelda Mau Kaitelama Sana Naba Chief Minister na Thajab Pikrahana Mau Market Coordination Association Kangalakli Loinana Hoki Bachahi English Singani Taramanga gi July Thadagi Mau Gimiam na Infal the Lakuna Makoina Putok Saba Manama Singi Polam Sing Yuan Hoki Banumit Puning Sing Laduna Mau Market Day Haduna Lakli Bajun July Kunmangada Si Minister Yauna Thoramasi Pangtok Lagani Ngasi Manipur Press Club ta Paumi Singa Unabam the IFSA gi Secretary General Suwariba Mau Market Coordination Association gi co-convener KH Athobuna Fongdoki bada Khoyathong gi Mayok Nabada Laiba Nagan Nala Mathakta Ihan Hanbu Oina Mau Ichilinau Singna Makoi gi Pothok Sing Yuan ba Hoki badu Ning Sing duna mafam aduda Mau Market Day asi Pangtok Lagani Fongdoki 20 June 2017 da koi Honorable Chief Minister ki magi office chamber da koi Mau Union Imphal degi di Mau Business Women Vendor Union sa KSA amadi CLK hariba koi ki constituent civil society organization ki members sing yaura kanda Chief Minister amadi Mau ki MLA amadi tadubi ki MLA punna koi mifama famina ki permanent oina Mau market ma Sabirani Haibagi Dum Lava in principle they koi Honorable Chief Minister na koi assurance bibire koi coordinating committee ma sem na bagi thorang torokoda numida dumakta da koi Manipur Mau Market Coordinating Association haidana koi committee association ama semjabani Mau Union Imphal Mau Women Business Vendors Union Mau adagi di IPSA KSA ama DCLK hariba CSO singsina punna punjala kanda jigi committee si semjabani Chandel da PMEGP ki makhad laidaba KVIC DIC harib scheme sing asiki makhad khangalaba English singani tarataruk taratar ki beneficiary singda bifam top khudong chab sing fangandab ki mayok tawa kan mifam chathakre wakan mifam do scheme sing adu ki makhada khangalaba beneficiary singi JAC na sinduna Chandel lamkhai chathaki bane wakan mifam loi sing aduna we strongly condemn the government negligence on PMEGP. We want assurance for selected beneficiaries and thab sing placards sing Shijanaki. Wakan mifam sin kiba JAC adu ki convener A Tongsen na
खनगलबा बेनिफिशियरीसिंग फंगफम थोप कानबसिंग अदो हौजिक फाव पिरकप लैत्रि मेमोरेंडम अमसु डीसी चांदेल की खुथांगदा चीफ मिनिस्टर इंडस्ट्री मिनिस्टर दा पिशिनख्रे मरी लेनब डिपार्टमेंट अथु मतम द बेनिफिशियरीसिंग की फंगफम थोप फंड अदु फंगनबी वाना फोंदोरकली डिस्ट्रिक्ट असिगी कनागुंबा मोइना खितंग वरम लबसु मखोगी कारबार अमसुंग लाइरिक लाइसु हाई बिसिंग दिसिना असिरोम द ओइनसेलगा बिजनेस फ्रॉम द थबक सुबगे हाई नदी सिदा बिजनेस तौरगा साउखतनी हायरगा मखोन खंजबा असादो लोनमक मांगलक मतमदा अखोना ngasi नोंगाइतदना अखोय मयामसन गवर्नमेंट दा रिक्वेस्ट तौबनी मरमदी अखोगी टारगेट से सेलेक्टेड ओइबा टारगेट पुनोंस बिबियो टारगेट लिजब द करिगी सिलेक्शन तौबिब्रा Kangleipak Students Association KSA na mito mikal thengna ba yadar ba changchilap khongjang gi saruka moina ngasi su mafam kya da mairo singna khongjang sangsin krai ngasi Comet School Regular School Imphal Valley Academy amadi Millennium School gi mairo singna wakat mifam pham ki ba loina na Human Chain Save duna khongjang sangsin ki panba yabade hauki ba July 18 da KSA na sinduna mairo kya na rally ma Rajbhavan tamna laktuna mitop na mikal thengna ba yadar na ba lo sembi waduna governor memorandum mama pishin ki bat lai krabane Lakli batang kun mga ge upung taramathoi taba matamdagi telephone wavan Imphal gi conference hall da BSNL landline service kamari leina ba matam kuina dagi lairak chai na ba kaya ama loichina magi tamag telephone adalat ma pangthok lagani hari Dialogue on establishing an effective Manipur State Human Rights Commission haiba hiramda nomagoi ba khana naina ba gi thorom ma ngasi pangthok rei thormadu United NGOs Mission Manipur UNMM Center for Social Development CSD Human Rights Alert SRA Northeast Dialogue Forum haiba loop sing asina punna khusam na duna chingmeirong da laiba Hotel Classic Grande da pangthok ki banei ngasi ke thorom du saruk ya ke ba HRA gi Executive Director Bablu Loitong wamna nauna hangda ro State Human Rights Commission asi karam na mapung phaba ngamhangani haiba gi matang da thorom asi pangthok pane status da laiba chingtam ani gi civil society organization kyana saruk yari ba khana naina ba sida lamdam asi gi miyam gi kan ma ngamna na ba commission ma oina na ba recommendation pituna anob commission asi mathau karam mathau ningthina tahongani haibagi matang da khanagani haiki ngasi gi thoroma da Chhattisgarh High Court ki former Chief Justice WSC sak senior advocate khaide Manipur gi hanagi Chief Minister Koijam Radha Binod yauna tongan civil society ki agi makok thom singna saruk yaki mathau mapung phana tawba ngamba amadi Manipur gi praja miyam gi miyob gi hak si kanba ngamba aduguma sangsthana ma kamain tawdana semgani haibasi gi matang da akhoi akhang hi mayam ma hanagi commission gi member oi biram sing amadi khoi gi tongan ba Manipur gi miyob gi hak kanna ba lairiba sangsthan mayam na punjin jaraga akhoi recommendation khara kari kumaina tawragadi akhoi Manipur Human Rights Commission hujik nongna laktur bi Manipur Human Rights Commission si mapung phaba commission amadi mathau ningthina tawba yaba commission ma oigadi ge haibadi matangda akhoi khanajabani Lakliba July 19 dagi August 3 fawba Palace Compound gi hapta kangjebungda Socialist Students Union of Manipur SSUM na sinduna Imphal Trade Show pangthokadori Trade Show sida lamdam asigi yellow chinjak sing angang gi makal mathel gi games na chingba kaya utkadori loinana drawing debate thangta cultural show card race asina chingba competition sing pangthokadori saruk yaning bangang singna SSUM gi office ta gi akup marol khanglaba yagane hanasu students union asigi chirol amada pawjelakli loina matanga soida break amalawjage Manipur amadi malengi tongan mafam singda thokliba I paw single loina na aikoi break ta yamna thuna hanjarake impact news po migeng ta duna lebiu break matungda mayam bo amana taram nokchari loina na bulletin asigi makhata paw sing miyam da pijari lupa koti yam lising kuntramari romgi mamal oigadaba brown sugar gram Sahum kuntra manga Assam Rifles na kudeng thabi dagi phagat krei ngase ukpung tare lom tab matamda Sikkim village amadi kudeng thabi village ki umangi lambida aina yadaba contraband polam sing putok pusin tawre haiba akakna paw phangbadagi F company kudeng thabi amadi taranthitoi shoba Assam Rifles na hanana lumduna laiki air personnel sing aduna contraband polam sing adu puduna
मियोय अम लाकप थेंगनखि अदुबु सेक्युरिटी सिंगना फाननब होनबदगी पोलम सिंग अदु यावब कॉन्ट्रावेंट पोलम सिंग अदु हुंतोकलमलगा सिएनखिबिने हरि सिंगनुंग हुड खुनजाय कोम्बिरई सतु खोदामफाई ngairong aimol village amadi aimol khulenda ngasi operation chathakre numijungba matung pung ani dagi nungthil pung mari minute tara manga fawbo chathaki operation adu ASP Dr. S Ibom Chana luchingba Technopol District Police amadi DSP Y Premjin luchingba CDO Thawal galoina chathaki bane hari yumthong khuding makta changdona chathaki ba thibu hum aduda singnabu miyo ama fagat ki hari Imphal da leiba 143 Battalion CRPF ta posting tab head constable driver Andhra Pradesh agi Siv Ram Krishna rifleman number na 9811301128 tha sigi tang kunda modbungam sung Imphal gi marakta mafam khangdana mangkhre thaudok asigi matang na thijinbada harib miyo ase sakhangda bakharana kidnap tawkiba oiramgani haibagi sauna thajaba leire hena Imphal police station dagi thokpa cherol amana khangalakli kanaguman harib miyo ase thengnarabadi manakna police station da paw pinarnaba cherol asina makha tarakli Sports University Sagani hana toramba 44 YTV Lokonda Sports University natana atopa project amata pakat pa yaroi hadana wakan mifam chathakre atopa project amata pakat pa yaroi hai bagi mathakta lausin khiba lamma puda condition amata yaudana handokadabne hai 44 YTV Lokon Land Donors Association na langthawal khunau da wakan mifam adu chathaki bane wakan mifam da lausin khiba lam sing mapu sing da hanjillo akhoi achumba pami haibana chungba placard sing sijinaki Association asigi secretary K Maniharna Thawai ojariba tanglab lansing asi sanaroi sing yamasung miyam gi khanduna khudol tamkhibane haujikti sports university su sararoi maramaduna lakadarb August thagi tang 13 fawgi manungda lenga gasina paukhum pidrabade akan makhongjang sangsilagad hena fongdoraki 44 ITV local da sport university sagane haina अखोगी तोगान तोगान लमसिंग हाइबदी इंखोल लौसिंग लौसन बिखरे हारिबा लौ इंखोल सिंग असि चमजरबा सरकार की थबक तौजदबा इचम चमजन हिंजबा अदु हारिबा लमसिंग असिदा युमफम ओरगा मसा मसु सिंगी तुंगी ओइबा प्लान तौरिबा लौफमनी अदुबकु स्पोर्ट यूनिवर्सिटी हाइबा सिटी सेंट्रल गवर्नमेंट ना इंडिया द पीबा यामना यूनिक ओइबा टॉप टॉप ना फबा अदुगुंबा समाज तमदी सानरो सिंग द काना गदोबा प्रोजेक्ट अमा ओइबा मरमना अखोइना यामना तांगलबा लमसिंग असे पिचन जखिबने अदो हौजिकते अतोप डेवलपमेंट अमता तौबा यारोय मरमदि स्पोर्ट यूनिवर्सिटी खकी दमक पिखिबनी Post war Manipuri dramatic literature hai bahiramda no mugi oiba literary forum am pangthokre literary forum adu site academy masung asangba communication Imphal ga khusam narga DM College campus ta leiba Deaf Literature Center da pangthokki bani thoramadu da IPR ki commissioner ki Radha Kumar Manipur Language Advisory Board ki convener H Vihari site academy Kolkata ki officer in charge Gautam Paul yauna site bu pamjab mioi kyana saruk yaki tongan tongan ba ai bi kyana post war Manipuri dramatic literature ki matang da paper kya pathoki Bamon Kampu 15 Kairau Makting 16 Tulihal Amadi 17 Sangam Dabi Hariba Jila Parishad Singh asigi final electoral roll fongle Amadi Hariba roll Singh asida achum aran yengbiningba Singh na electoral registration officer Kairau Bitra Imphal East Amadi assistant electoral registration officer SDC Kairau Bitra Amadi Tulihal gi office Singh dagi fangani hari Manipur Police Public Service Commission Loba Manipur Civil Service Examination 2016-17 gi tangkak ahum mai pakraba Evemal IAS Institute ki Mahairoi Singbu Institute asina okpagi thoromama Hotel Imphal gi Siroi Hall da pangthokre State level recruitment examination asida institute asigi ahanba best tagi Mahairoi kunthra humdoina mai paktuna tongan post singi damak appointment letter sing fangkre Khopum gi SDO BDO Mohammad Firoz Khan Imphal College Department of Education gi retired reader Dr. Gunadhor Sarungbam Evemal IAS Institute ki director Laikhuram Bobo Chakumancha Institute asigi
teaching amadi non teaching staff sing nasu ngasigi reception cum interaction program adu da sharuk yaki. Directorate of Information and Public Relations DIPR na hokiba Jun Kunmapan da hangdokiba DIPR Manipur ki F na hojik chathariba Manipur lenga ki assembly mifam gi wahang paukhum gi thorom ngarang dagi hauna sandokpa hokre loinana F asida Manipur government ki anoba pau sing photo sing maruina thaudok sing gi film sing tongan baloisang sing gi maruiba scheme sing yauri F asi Google Play Store da changlaga DIPR Manipur haina namlaga hangba yagani haina chirolamada khangalakli. Sriza Hospitals and Research Institute Srigi subsidized OPD scheme ngasi institute asigi managing director na launch tawkre scheme asina miyamda ataba mamalda OPD gi khudong chaba pi gadori langol da leba Sri auditorium da pangthoki ba thoram amada institute asigi managing director Dr. K.S. Palina scheme asigi matung ina hafta khunigi sagol sel numita hospital asigi tongan wa department tarada ana layang ba lakko miyoi singda consultation fee oina sumna gil pa yankai kakta Laugani Fongdoki, Sagol Sel Numita Nungtil Pung Ani Dagina Pung Mari Fauba Hospital Asiki Department Tara, Haibade General Medicine, General Surgery, Breast and Thyroid Clinic, Obstetrics, Gynecology, Orthopedics, CTVS, Dental, Plastic Surgery, ENTM Sung Ophthalmology Hariba Department Singas the Kudong Chab Singas the Piri. Patient ki masing yeng laga OPD masing hengat nambi provision su lay phongdoki department tara sig manungda ophthalmology Siza Eye Care Foundation ki oina de ningthau kabadagi na thangja phabu ki oina khudong sab sing asi piri masidana tana consultant na tha ki matam gi tha am phabu gi manungda investigation surgery tawba amadi room rent ki oina cha tara gi discount piri phongdoki harib scheme sing asi sahi asi gi September 13 phauba sathagani hari Sijada yam yengjaningi adabu sijaji tangi haiba mayama stumbling block haitare it is a perception tasenga tangudi nataba tasenga tangbra yengra di tangamde adu tangi haiba perception ji koi kokna ba handak laiba tai kundre tagi sagwajen kundingi pung ani dagina pung mari bausida department tarasi consultation fees e yankai dang loraga koi yengani says the specialist yauri super specialist yauri hanadi khoina lupa chahum natraga samri loramba potne basi akhoi gi main objective ti affordable health happy basini adu loina na sidalai bana basing se kai operation ma darkar lai re natra mingchen ma darkar lai re hai taraga di 10% service charge da hanthane Ising isauna soon kraba wangkai ning them pukri mapala made ayang paliki miyamda lemna laing bai kem phama pangthokre kem asi assembly constituency asigi MLATS Satyabratagi miyang makhada Yaskul Kendra Development Forum na sinduna wangkai ning them pukri mapal community hall da pangthokki bane Chief Medical Officer Infal is amade District Health Society ki staff sing na saruk yaduna pangthokki ba kem patuda ana laing lakpa miyoi singda lemna hidak langthak kya su yenthokki Isaugi awaba mayok nariba ningthong khong ward number 14 gi imung mioi singda ngasi councillor thokchom birena mateng pangkhre ward asigi yum chamada chana thangna bolam singadu nitainand lai mayum mandap ta pangthok achamba thoram amada yenthokki bani Naga Women's Union Chandel Linkhat ki bagi mapok kuman thoram pangthokre thoram da union asin sinduna Chandel gi indoor stadium da pangthoki be bold for change haba wakalon da pangthoki ba thoram da tongan political party civil society organization sing mihut sing ADC Chandel gi members sing amasung mapamadu gi miyam na saruk yaki Chandel da khundari ba furup kya gi jagoi ise kya su thoram gi manung channa utkhi Hauzik Sanabagi Pauda Ahumlak Suba State Level Indian Traditional Martial Arts Estedo Trial Selection Cum Championship 2017 Ngasidagi Ningthokong Community Hall the Haukre Manipur Estedo Association Sinduna July Thagitang Kunmari Fabu Chatagada Trial Cum Selection Adada Ningthokong Municipality Chairperson K Manina Haudoki Apunba Nupanupi Sanaroi Puna Chama Marifuna
saruk yaduna chathagadaruba championship asida body weight kilogram kundagina humphumanga fawbada category 13 thona khaidoktuna athoi hen tanagadauri championship asidagi khangalaba sanaroi sing September 3 tagina mapan fawba Madhya Pradesh ta chathagada nipan suba All India Estero Championship ta saruk yagani Maharaj Kumar Garendrajit Memorial Super Division Football League Tournament Rao Laring Mamlekai Amadi Upa Kiamgai Ani Mai Pakre Ngasi Ketrigau Leba ABA gi Sanabungda Tournament Sigi Sanakiba Taranithu Suba League match Amada Rao Laring Mamlekai na YOSC Kurai Koncham Lekai Upanjala Machino da Mighty Bangam Ki Sathariba Super Division Football Tournament Sigi Taram do Suba League Tana Upa Kiamgaina Sag Yumnam Kumno Upanjal Ani Shinoda Mighty Ki Infalis District Football Association gi Miang Makada Thasik Tara Tarukti Pangtok Horokiba League Tournament Seda Tim Taramatoina Saruk Yari Hayeng Tournament Sigi Taramari Yamadi Taramanga Suba League Match Sing Sanaragani Kunmari Suba El Sangita Devi Memorial First Division Football League Tournament Sai RC Tagyel Mai Pakre Ngasi SKYC Sekmai gi Sanabung Chathariba Football League Tournament Sigi Taramari Suba match ta Sai RC Tagyel na CRPF Group Center Langjing Upanjal Ahum Sino da Mighty Piki Chathariba League Tournament Sigi Taramari Suba League Tana YWC Langthavala Madi Thau Thangwaiban Panjal Amamam Chanaduna draw Oiki Imphal West District Football Association gi Miyang Makha da Pangthokliba Football Tournament asida team Nipana Saruk Yari Tha asigi Kunmari da League Tournament asigi Makha taba match ani sanaragani Nambol Kendra Kangkut Taruk Suba led Longjam Kuber Singh Memorial League Kam Knockout Open Kang Tournament ki semi-final Changkre Lining Thau Sana Mahi Kang Association Wangoi gi Miyang Makhada Wangoi da Leiba Longjam Laikai Community Hall da Chathariba Kang Tournament asigi ngasi sana ki ba ani suba quarter final match amada Nambol Kendra Kangku na Kundrakpam Kendra Kangku Panjal Taranipan Taranito da Mighty Bapi Bangam ki Infalis ki DFO L Joy Kumar na Maki Apopo ki Ming da Kachaba Kang Tournament asida Manipur gi Tongan Ton Kendra Singh da gi Lak Bakang ku Tarahumdoi na Saruk Yari Chathariba Kang Tournament asigi hayeng match Lairoi Kuntra Taruk Suba Inter District Amadi Humpunito Suba State Badminton Championship Ngasidagi Pangthokpa Haukre Manipur Badminton Association gi Makhada DM College Campus ta leiba AMBA gi Indoor Stadium da ngasi sana ki ba Women's Singles ki quarter final match amada KSS Maheshwari na Valinda Huidrom bu Mighty Piki Under 11 Boys Singles tana RK Elena Lee Sana Bambu Mighty Pi Bangam Kibagaloina na Under 15 Boys Singles ta Shirom Vixen na Sasen Sagol Sembu Mighty Piki Championship ase Thasi ki Kuntaruk Pawba Chathagani Vovinam Association of India ki Miyang Makhada Kumal Lampak Indoor Stadium da Vovinam ki oiba coaching camp pangthokli coaching campus da Manipur ki Vovinam sanaroi taramanga amadi India ki tongan mafam singda gi lakpa Vovinam sanaroi tarana saruk yari Vovinam ki head coach Deven Marangtheng ki Makhada akanma training chathari coaching campus da saruk yari sanaroi singasina India ki maut sindun August amadagi manga fawba India na yumbu oiduna New Delhi da pangtok kada manga suba World Vovinam Championship da saruk yaragani Championship sida tongan ba Laivak Singh dagi team kun manga na saruk yagadawri ngasi Kumal Lampak Indoor Stadium da pangtok kiba press meet amada Vovinam Association of India ki President Dr. Vishnu Sahai na Anirak suba oina India na championship sida saruk yagadawri ba sida sanaroi singa sina soidan afab performance pi bangamgani haba wafam fongdoraki From Manipur, 15 players are selected in India team, India camp. So we have chosen because if I will choose some other place, then all players will go there. And this is a very good
because all national championship, this Manipur players are getting #1. We have chosen this. Last World Championship we got 6 bronze medal, but now we are hoping that we want that India team will get approximately 1 silver must be there. Matanga shwada bulletin ase tension jadring mangwen headlines amona thamjari. Manipur Assembly na tongan demand for grant mga pass taukre oja transfer tabugi mayok ta mahiro isingi protest kamari lenana kiasa ma register taukre na Chief Minister na fongdokre. Higher secondary school singi oja sing transfer tabugi mayok ta mahilo isang kaya gi mahiro ising na kongjang lep na changsin lakli. Lupa koti ma hian bagi mamal order ba brown sugar. Taranito sa Assam Rifles na kudeng tabi de fagat kre. Amasung Manipur State Human Rights Commission mapung fana lehen pandamda normal gi oiba khanan nei na bi thor ma pang thokre.